Prem Review presenting Chantal in Fairyland. Hairiba fantasy movie sina aikoi du ning libasi Instagram da jan mangauju banu piyamana Shakti chelaba mingchelama da changkhibtagi maha se atopa laigi sangsam da thungki adu maha ki punsi si maha ki lefam asida mu halkhibra natraga halaktabra haibasi film asi yengminara khangminarasi Chantal in Fairyland hairiba movie sina harokpada Moszkowicz city isida tina ko banu pi mu holei tina hariba nupi si Instagram da reels amadi atoba video kya thagatuna maha ki channel asibu chakona bu honarami adubu mahang namli video sing asidi social media da leriba miyo sing asina kanamda jengbiramde no manu minong tinana YouTube ta video ama jenglami hairu video asita nupi amna sum haraglami kanago miyo amagi Instagram da lising tara follower leiba tarabadi makhoi sing adu khoini sponsor ma tahongani aduga sponsor ma tawu mamanso khoina dollar chamanga pigin haraglami mathangi numita muk tinagi marup desi hairu nupi asina Post office ki local camera thamliba maki chithi sub lokthok laglami adudagi desina maki local is lagliba chithi sub lokthok ka haina tawu mata mustadi maki marup tinana aki bi sakta mam saduna maki marup asu khelami madugi smataga tinana maki phone asida stare ma tawduna mahanga desida tawriba singsi video loina namdu lerami asiguma mayam asubana tinagi marup desina jamna sarduna maki marup tinada sum nairami aina thaba ma thabagi form ma thakibani adu aina thaki form adu reply lakra haina jengmani adu moina manang na hoji engon ki helakli basidi ai yamna sawning harami adene tinana mu ma ki marup ta sum harami aina video phajana namli basi video sing se nang loina kahai le harami masi matunga desina makha tariba chithi sing asida ma ki form mele badu ki reply du lakra haina yengling mata mastadi tinana su desi ki maning tariba chithi sing jikungalami adu tinana di desina me ki form adu reply du mahana fanglami adudagi tinana desi ki lakliba reply asibu losan duna ma ki bag asig manung hapchalami masig matung dung desina tinara sum hairami aini exam asi thana bagi form anirak mengkhrabani adubu hauji khwauba aingon da reply amata pirak te hairami masig matung tinarang machin thijana duna ma ki marup desi sum hairami nang exam thabi wakhan thadoklo aina social media da video namli bisinang sunamu aikhoi karigumba Instagram da follower ma'am na hengalakpa tarbadi aikhoi na paisa ma'am na phangduna Larik tam da mateng pangadrubani harami masig matung da makhoi ni si Muhammad se thoroglami matamasung desina ma ki marup tinar sum na harami nang Instagram da lairiba follower si chahum khitani nang ne video thagaru matam da su mi kanam da jengbidre masina maram wabra nang tawruba sing si loina toklo harami adu tinara mu desi da sum na harami aina video yamna thagarpa ngamdribasi ai thabak yamna chili madugi smutakta hojik matam masti internet yamna tangmana aina video thagapa ngamdribani harami Masig matungda makhoini na school amagi mamang laklami hairiba school asida free da wifi thadoklami masina maram wabana makhoini na makhoi phone asidagi video kyamu live thadoklami matam astadi school asige principal asina makhoi ki warden nupi asida sum hairami karigino tina amri desina aikhoi school asige mamang laktuna video kya namli basi hairami adubu warden nupi asina mu makhoi principal asida sum hairami makhoini na maham asi laktuna video namli basi Ekoi school asidagi free da thadok liba wifi sib sinaduna video namli bani harami nakalla moromdron tinamli desina video namli ngai matam asida school asid tamliba sarta nupi machani laktuna tinara sum harami nang na hapta amada video tare thagapa tarbasu nangi viewer sing asina kanamli jengidre nongmada mi taruk tare khidang jengi nang na video thagali bu karibu kanari ga harami nupi macha asig wais tabda tinasi jamna songleduna school asig manung changlakuna nupi macha asta pakhum pire haina lalami Matam mastadi school si principal sina tinagi maning laktuna makhoi ni sum hairami nakhoi ni si high school ki matam aduda aina like takfi ki banatra nakhoi ni na sigumlo video kya namduna matam mangan magi mauta maham asida laktuna angang sing si larik takpana hena fatra hairami adubu tinana di principal na sina hairi wa si ta da vida school si ki manung changlami matam mastadi tinana school si ki manung da yamna mallaba mingshelamu urami masina maram wabna tinana yamna ngakleduna Muhammad se lariba mi sings ta sum harami aigi mangal lariba mingselasi yamna fazai karai porak pono harami adudagi school se tamliba sarta nupi masam tholaktuna tinara sum haraglami hairiba mingsel macha si aikhoi gi school na perchin hairiba Muhammad du porak pani kari gi porak libro hairiba su hairiba mingsel sib sinaduna perchin da laikhiba laigi shakti jelo mi sing duga wari sanaba yai harami adudagi tinana nupi macha sin haram liwa si phagi maladuna Mingshela sing mawang leptuna mahang asuna phagi tawduna hairami aisu person hairiba Muhammadu leramba tarabadi
ꯃꯐꯝ ꯑꯗꯨꯗ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯅꯪ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯁꯛꯇꯤ ꯆꯦꯜꯂꯕ ꯁꯪꯁꯥꯔꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯇꯤꯅꯥꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯤꯡꯖꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯀꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯗꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯅꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯀꯟꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯆꯤꯡꯊꯣꯛꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯔꯆꯤꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯇꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯤꯅꯥꯅ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯇ ꯇꯥꯗ꯭ꯔꯦ, ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯁ꯭ꯄꯥꯔꯀꯤ ꯀꯧꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯔꯆꯤꯟ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯁ꯭ꯄꯥꯔꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯥꯛꯂꯤꯕ ꯁꯪꯁꯥꯔꯁꯤ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯄꯥꯔꯀꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯁꯤ ꯀꯔꯤꯅꯣ, ꯅꯪꯅ ꯂꯥꯛꯂꯤꯕ ꯁꯪꯁꯥꯔꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥꯅ ꯁ꯭ꯄꯥꯔꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯡꯁꯦꯜꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁ꯭ꯄꯥꯔꯀꯤꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯆꯠꯅꯕꯒꯤ ꯃꯤꯡꯁꯦꯜ 5-6 ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯆꯠꯅꯕꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯐꯝꯗ ꯂꯩꯔꯤꯕꯁꯤ ꯃꯤꯡꯁꯦꯜ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯗꯦꯁꯤꯁꯨ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯔꯆꯤꯟ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯥꯛꯇꯨꯅ ꯁꯒꯣꯜ ꯃꯌꯥꯝꯅ ꯂꯩꯕ ꯁꯒꯣꯜꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯔꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯗꯦꯁꯤ ꯍꯥꯏꯔꯤꯕ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯑꯁꯤ ꯂꯥꯛꯄ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯗꯦꯁꯤ ꯑꯁꯤꯕꯨ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ, ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯥꯏꯔꯛꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁ꯭ꯄꯥꯔꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦꯁꯤꯅ ꯁ꯭ꯄꯥꯔꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁ꯭ꯄꯥꯔꯀꯤꯅ ꯑꯃꯨꯛ ꯗꯦꯁꯤ ꯑꯃꯗꯤ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅꯤꯅ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯦꯜꯅ ꯈꯣꯡꯂꯛꯀꯅꯤ, ꯌꯦꯡꯅ ꯃꯈꯣꯜ ꯑꯗꯨ ꯈꯣꯡꯂꯛꯄꯒ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅꯤꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ 5ꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯊꯥ 3 ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯉꯥꯏꯒꯗꯧꯔꯤꯕꯅꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅꯤ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯄꯥꯔꯀꯤ ꯀꯧꯗꯨꯅ ꯑꯩꯕꯨ ꯀꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯁ꯭ꯄꯥꯔꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯄꯥꯔꯀꯤꯅ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯗꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕ ꯁꯪꯁꯥꯔꯁꯤꯗꯗꯤ ꯅꯪ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕ ꯁꯪꯁꯥꯔꯁꯤ ꯇꯁꯦꯡꯕꯗꯤ ꯀꯔꯝꯕ ꯁꯪꯁꯥꯔꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯅ ꯂꯥꯛꯂꯤꯕ ꯁꯪꯁꯥꯔꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯎꯈꯤꯕ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯂꯩꯕ ꯁꯪꯁꯥꯔꯗꯣ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯂꯥꯛꯇꯨꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯅꯕꯒꯤ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯍꯌꯦꯡ ꯑꯌꯨꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯑꯅꯥꯟꯕ ꯀꯌꯥ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯁꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯤꯅꯥꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯇꯤꯅꯥꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯑꯂꯥꯗꯤꯟ ꯀꯧꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯂꯥꯗꯤꯟ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯏꯕ ꯉꯝꯕ ꯐꯛ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯅꯗꯤ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩ ꯑꯂꯥꯗꯤꯟ ꯑꯣꯏꯕ ꯇꯥꯔꯕꯁꯨ
ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯥꯏꯕ ꯉꯝꯕ ꯐꯛ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯂꯥꯗꯤꯟꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯄꯥ ꯃꯦꯛꯁꯅ ꯖꯥꯗꯨꯒꯔ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯖꯥꯗꯨꯒꯔ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯁꯦꯜꯐꯤ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯂꯥꯗꯤꯟꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯀꯧꯏ, ꯅꯪ ꯀꯔꯤꯝꯇ ꯈꯪꯂꯣꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯅ ꯃꯈꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯁꯤꯟꯗ꯭ꯔꯦꯂꯥꯒ ꯎꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯜꯕꯔꯠ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯜꯕꯔꯠꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯡꯗ ꯌꯨꯡꯗꯨ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯜꯕꯔꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯜꯕꯔꯠꯅ ꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯡꯗꯨ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝꯒꯤ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯃꯦꯛꯁ ꯑꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯣꯇꯣ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯅꯗꯤ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯜꯕꯔꯠ ꯍꯥꯏꯔꯤꯕꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯜꯕꯔꯠ, ꯑꯩꯅ ꯑꯉꯥꯡ ꯑꯣꯟꯅꯕꯒꯤ ꯊꯛꯄ ꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯉꯥꯡ ꯑꯣꯟꯅꯕꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯊꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯃꯥꯟꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯗꯣꯛꯅꯕꯒꯤ ꯇꯤꯅꯥꯅ ꯅꯤꯡꯊꯧ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥ ꯈꯟꯅꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯁꯤꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯄꯥ ꯃꯦꯛꯁ ꯑꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯉꯣꯟ ꯇꯧꯔꯝꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯄ ꯉꯝꯗꯕꯗꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃꯗ ꯕꯣꯁꯀꯣ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯇꯣꯅꯤ ꯀꯧꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯕꯣꯁꯀꯣꯒꯤ ꯃꯃꯥ ꯃꯦꯔꯤꯅꯥ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯕꯣꯁꯀꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯉꯁꯤ ꯄꯔꯆꯤꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯃꯆꯥꯅꯨꯄꯤꯗ ꯐꯪꯂꯤꯕ ꯁꯥꯞ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯛꯍꯟꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯅꯪꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯕꯣꯁꯀꯣꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯅꯪꯅ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯝꯂꯤꯕꯅꯣ? ꯑꯩꯅ ꯇꯧꯒꯗꯧꯕ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁꯀꯣꯒꯤ ꯃꯃꯥ ꯃꯦꯔꯤꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯅꯤꯅ ꯑꯃꯨꯛ ꯕꯣꯁꯀꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯣꯏꯅ ꯈꯪꯏꯗ ꯅꯪꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯂꯣꯏ, ꯅꯪꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁꯀꯣꯅ ꯇꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝꯅ ꯂꯩ, ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯀꯣ ꯑꯁꯤ ꯄꯥꯔꯆꯤꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯃꯆꯥꯅꯨꯄꯤꯗ ꯐꯪꯂꯤꯕ ꯁꯥꯞ ꯑꯗꯨꯕꯨ ꯀꯣꯛꯍꯟꯅꯕꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯥꯔꯆꯤꯟꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯤꯅꯥ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯤꯅꯥꯒꯤ ꯃꯃꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯖꯪꯒꯜ ꯑꯗꯨ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯇꯨꯝꯅꯕꯒꯤ ꯌꯨ ꯑꯗꯨ ꯄꯤꯊꯛꯀꯅꯤ, ꯌꯨꯗꯨ ꯅꯪꯅ ꯊꯛꯂ ꯃꯇꯨꯡ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯋꯥꯟꯊꯈ꯭ꯔꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯆꯨꯞꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯇꯨꯅ ꯅꯪ ꯑꯁꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯎꯄꯨ ꯑꯃꯒꯤ ꯃꯅꯤꯡꯗꯒꯤ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯗꯦꯁꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯗꯦꯁꯤꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯄꯥꯗꯨꯅ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯇꯨꯝꯅꯕꯒꯤ ꯌꯨꯗꯨ ꯄꯤꯊꯛꯇꯅꯕꯒꯤ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯪꯒꯜ ꯑꯃꯗ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯨ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯃꯩꯈꯨ ꯑꯃ ꯑꯣꯟꯗꯨꯅ ꯇꯤꯅꯥ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯂꯤꯕꯁꯤ ꯇꯤꯅꯥꯅꯤ ꯈꯟꯗꯨꯅ
ꯇꯤꯅꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯨ ꯑꯁꯤ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯇꯤꯅꯥ ꯊꯣꯛꯂꯛꯇꯨꯅ ꯇꯤꯅꯥꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯨꯝꯅꯕꯒꯤ ꯌꯨ ꯄꯤꯊꯛꯄ ꯂꯥꯛꯂꯤꯕꯗꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯄꯥꯗꯨꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯌꯣꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯌꯨꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯛꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯀꯥꯏꯔꯤꯕ ꯃꯃꯤꯠ ꯑꯁꯤ ꯃꯇꯣꯝꯗ ꯑꯃꯨꯛ ꯐꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯐꯤꯂꯝ ꯀꯌꯥ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯐꯤꯂꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯝꯇ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯁꯝꯂꯛꯇ ꯇꯤꯅꯥ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯅꯥ ꯑꯁꯤ ꯐꯥꯔꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯗꯦꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯦꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯟꯖꯩ ꯑꯃꯕꯨ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯅꯥ ꯑꯁꯤꯕꯨꯗꯤ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯃꯟꯇ꯭ꯔ ꯀꯌꯥꯕꯨ ꯄꯥꯗꯨꯅ ꯃꯍꯥꯛꯅ ꯇꯤꯅꯥꯗ ꯄꯤꯊꯛꯀꯗꯕ ꯌꯨ ꯑꯁꯤꯕꯨꯗꯤ ꯇꯤꯅꯥꯒꯤ ꯃꯌꯥ ꯑꯁꯤꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯤꯅꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯌꯨ ꯑꯁꯤꯕꯨꯗꯤ ꯀꯥꯝꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯇꯤꯅꯥꯒꯤ ꯃꯌꯥ ꯃꯅꯨꯡ ꯆꯪꯍꯟꯒꯦ ꯇꯧꯔꯤꯕ ꯁꯥꯞ ꯑꯁꯤ ꯆꯪꯍꯟꯅꯕꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯆꯪꯍꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯥꯞ ꯇꯧꯔꯝꯕ ꯃꯍꯤ ꯑꯁꯤ ꯇꯤꯅꯥꯒꯤ ꯃꯌꯥꯗ ꯆꯪꯅꯕꯒꯤ ꯀꯣꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯕꯨꯗꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯎꯞꯁꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯕꯣꯁꯀꯣ ꯑꯁꯤ ꯅꯞꯇꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒ ꯑꯃꯨꯛꯇ ꯎꯅꯈꯤꯁꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨ ꯍꯜꯂꯒ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯥꯒꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣꯋꯔꯁꯨ ꯐꯅ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯕꯣꯁꯀꯣ ꯑꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯦꯁꯤ ꯑꯁꯤ ꯃꯈꯣꯏ ꯀꯥ ꯑꯁꯤꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯅꯥꯅꯗꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯟꯊꯕ ꯁꯥꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯤꯡꯊꯧ ꯕꯣꯁꯀꯣꯅ ꯇꯤꯅꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯇꯨꯝꯅꯕꯒꯤ ꯁꯥꯞ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯨꯞꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥꯗꯤ ꯁꯥꯞ ꯑꯁꯤ ꯐꯪꯗꯕꯅꯤꯅ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯕꯣꯁꯀꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯕ ꯁꯥꯖꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁꯀꯣꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒ ꯑꯩꯒ ꯏꯡꯒꯦꯖ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯤꯅꯥꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥꯅ ꯁꯥꯎꯔꯗꯨꯅ ꯕꯣꯁꯀꯣ ꯑꯁꯤꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯁꯀꯣꯅ ꯃꯅꯤꯡ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯇꯤꯅꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯍꯤꯡꯆꯥꯕꯤꯅ ꯁꯥꯞ ꯇꯧꯔꯝꯕ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯆꯐꯨ ꯑꯁꯤ ꯇꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯅ ꯊꯝꯂꯝꯕ ꯃꯍꯤ ꯑꯁꯤ ꯇꯤꯅꯥꯒꯤ ꯃꯌꯥꯗ ꯆꯪꯅꯕꯒꯤ ꯀꯣꯄꯥꯏ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯍꯟꯖꯟ ꯍꯟꯖꯟ ꯌꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯕꯣꯁꯀꯣ ꯑꯁꯤ ꯃꯌꯥ ꯀꯥꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯀꯥ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯤ ꯑꯁꯤ ꯅꯤꯡꯊꯧ ꯕꯣꯁꯀꯣꯒꯤ ꯃꯌꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯕꯣꯁꯀꯣ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯅꯥꯒꯤ ꯃꯔꯨꯞ ꯗꯦꯁꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯕꯣꯁꯀꯣ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯦꯀꯞ ꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯨꯞꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯁꯤ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅꯤꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯒꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯤ ꯎꯗꯅꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯀꯥꯏꯈꯤꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯤꯅꯥꯅ ꯁ꯭ꯄꯥꯔꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁ꯭ꯄꯥꯔꯀꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯁꯝꯖꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯈꯣꯏꯅ ꯀꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯔꯀꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯅ ꯑꯂꯥꯗꯤꯟꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤ ꯑꯂꯥꯗꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯕ ꯄꯥꯏꯕ ꯉꯝꯕ ꯐꯛ ꯑꯗꯨ ꯑꯩꯈꯣꯏꯗꯃꯛꯇ ꯌꯦꯡꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯑꯂꯥꯗꯤꯟꯅ ꯃꯈꯣꯏꯅꯤ ꯐꯛ ꯑꯁꯤ ꯌꯦꯡꯍꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯛ ꯑꯁꯤ ꯄꯥꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯛ ꯑꯁꯤꯅ ꯑꯩ ꯑꯁꯤꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯛ ꯑꯁꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯂꯥꯗꯤꯟꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯔꯕ ꯀꯟꯇ꯭ꯔꯤꯗꯨ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯖꯪꯒꯜ ꯑꯗꯨ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯊꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯅꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯂꯥꯗꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯖꯪꯒꯜ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯂꯥꯗꯤꯟꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯣꯏ ꯅꯈꯣꯏ ꯑꯅꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤꯅ ꯖꯪꯒꯜ ꯑꯁꯤꯗ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯌꯨꯝ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯤꯅꯥꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯁꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯃꯇꯦꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅꯤꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯆꯩꯁꯨꯁꯤꯅ ꯂꯩꯃꯥꯏꯗ ꯊꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥ ꯑꯃꯗꯤ ꯗꯦꯁꯤ ꯑꯁꯤ ꯃꯈꯣꯏ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯗꯩ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯤꯅꯥꯔꯣꯡ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯃꯦꯛꯁ ꯑꯗꯨ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯇꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯩ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯁꯤꯈꯤ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯁꯤꯔꯤꯕꯗꯨ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯃꯦꯛꯁ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯃꯔꯤ ꯃꯇꯥꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯅꯥ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯅꯥꯒꯤ ꯕꯦꯛꯇ ꯌꯥꯜꯂꯤꯕ ꯀꯤꯆꯦꯟ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤꯕꯨ ꯑꯁꯦꯡꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏꯅꯤꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯤꯅꯥꯗ ꯈꯣꯏꯔꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯁꯪꯁꯥꯔꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯦꯛꯁꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯅꯤꯅ ꯑꯩꯈꯣꯏ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏꯅꯤ ꯂꯣꯏꯅ ꯐꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯇꯤꯅꯥꯅ ꯑꯃꯨꯛ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤꯅ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯤꯅꯥꯗ ꯄꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯟꯅ ꯎꯞꯂꯝꯕ ꯂꯨꯍꯨꯞ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯅꯨꯡ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯕꯨ ꯅꯪꯅ ꯊꯤꯗꯨꯅ ꯐꯪꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤꯕꯁꯤ ꯂꯣꯏꯅ ꯐꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯅꯄꯥꯅ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯅꯝꯐꯨꯗ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯇꯤꯅꯥꯅ ꯑꯃꯨꯛ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯨꯍꯨꯛ ꯃꯊꯛꯇ ꯌꯥꯎꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤꯁꯤꯅ ꯇꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯌꯥꯝꯅ ꯂꯤꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯅꯨꯡ ꯑꯗꯨ ꯄꯣꯔꯛꯄ ꯇꯥꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯂꯣꯏꯅ ꯐꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯅꯥꯅ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯨꯡ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯖꯥꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯃꯔꯨꯞ ꯗꯦꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯥꯗꯨ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯏ ꯑꯁꯤꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯃꯔꯨꯞ ꯗꯦꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯥꯗꯨ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯥ ꯑꯅꯤꯗꯤ ꯆꯪꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯎ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯖꯥꯗꯨ ꯇꯝꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯇꯤꯅꯥꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯔꯝꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯏꯕ ꯉꯝꯕ ꯐꯤ ꯑꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯇꯤꯅꯥ ꯃꯈꯣꯏꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯍꯜꯂꯛꯂꯝꯃꯤ ꯇꯤꯅꯥꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯕꯣꯁꯀꯣꯒꯤ ꯃꯃꯥ ꯃꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯃꯦꯛꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯣꯁꯀꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯐꯪꯂꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯍꯟꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯍꯥꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯇ ꯊꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯦꯛꯁꯅ ꯑꯃꯨꯛ
Marina sum hairami. Nang na igin tau kunungusi laktuna. Nang na kariga faw saribano. Nang buay na lem na thara hairami. Matamas nang tinana sum na kalami. Ningtau ani si kanadringaida aina. Soy kiba singutu doina ko anabagi. Ningtau Moszkowicz sibu amukta kaluki ke haiduna. Mahang ningtau Moszkowicz bu phajaduna thamkibadu. Puthorokna phamung asing mathaka thamlami. Tanja asidadi ningtau Moszkowicz bu jamna nungsijaba mahakki manai. Toni si laglami. Amuksu Toni na ningtau Moszkowicz manaka sangsenduna. Toni ni ningtau Moszkowicz suplami. Asina maram obuna Moszkowicz hingalaglami. Masigi matungda Moszkowicz na tinagi manaka laglami. Adudagi Moszkowicz na jamna sawaduna tinada sum narami. Nangna karigumba ai amadi Toni na tawribasi. Aikhoigi mahom asi leriba miyosingda haidokiba tarabadi. Aina nang asibu jadugar tawba nupi amani haiduna Max ta haidokani. Masigi matungda ningtau Max na nangmu soidna hard kharne harami. Adude tinana mu makoini da sum harami. Aina nakoini tawribasing asi amata haidoklo harami. Tanja asidadi Moszkowicz mama Marina amadi ningtau Max makoini si yamna sawaduna mahom asi laglami. Adubu tina amadi Moszkowicz na leptun lerambasi Marina na urami. Adude Marina na ningtau Max ta sum harami. Aigi chanupana nangina chanupida phangba sapsing adubu ko anduna haujite nangina chanupisi hingale asina maram obna haina khiba jawal adu nang nanga o hairami adudagi ningthau Max na mu Marina da sumna hairami hoi adudi aigi chanupi si nangina chanupada lohong lage hairami masig matung dong tinana alading manakta laglami adude tinana mu jadugar nupi du manakta ki porakhiba jadugar tawbigi lari asu hangtoktuna aladin da sumna hairami Aikoi mahom asi leiriba mingsen kai kribadu matau karamna farangan haiba tarabadi aikoi jangal asida leiriba samagrik hairiba layedu manadu aikoi hektuna manadu takhairaga powder sembaduna mingseladu hapa tarabadi kairi mingseladu masamatona fagani masina maram obna nang jangal chatuna samagrik hairiba lay manadu poro hairami adude aladinum tinara sum hairami jadugar nupidugi lairigadu yamna sathiba mali ai lay manadu hekpa ngamlo hairami asina maram obnung tinana jadugar nupi du hora lakhiwa paiba ngamba PSC-bu aladin da jengan sum harami aina PSC mating sinaduna nangna arabta chatuna nangi namana pa unawa famlebadu aina nangi ningbadu tungan harami asina maram obna aladin su yaraduna laimana se hekpa chatkirami nongala matong tinana aladin manaka laglami adubu aladina tinagi phone si payu matam astadi aladin si mai chingladuna maham si wanthakirami tanja si khudong sabasi tinana lawroduna Mahangna pudun lakiba paiba ngamba phisibu aladingi fak asida fosalami adubu aladina gyan tarko matam masitadi tina asidi aladingi phisida tongduna paidu lerami masina maram obna aladin si yamna haraujaduna tinada sum harami haujikti aigi paiba ngamba fak asid sinaduna arabta chatlaga aigi imai paga unaba ngamlagani harami masigi matangnom tinana aladin helakpa laimana sibu powder oina takhaiduna makhui kai khara mingsena sibu mu semjanabagi Mingchen asig mathakta powder sing asi loina chaichalami matam masitadi thani su hokhiba asina maram obana tinagi marup desi asisu sakti hairaduna tinagi maka laglami ade desi na mu maki makhutagi mai kya bu thonduna makoi kai khro mingchen asibu saujanduna mingchen asi fajana semlami madudai tinasi yamna harau jarduna mahaki marup desi gi makhut asi paiba matam masitadi desi na loina ubangalami ngasidagi na tha ahongi mamangda mahaki exam tha khibagi reply rakpa letter adu Tinana losang khabasi desi loin khanglami adu desi namu yamna sauduna tinara sum hairami nangna karigi damak aigi reply lakpa letter du karigi losilibuno masina maram obana aini nang muhalaga ne haiduna magi sakti kya sib sinaduna tinasi muhalaga ne torlami adu tinana mu desi da sum hairami aini karigi nang letter losilibuno haiba tarabadi punsi chupada aini nang muthado ningde masina maram obana aina nang letter du losan mani hairami Tanja astadi Moszkowicz gi mama amadi maki sipai lami kyam laglami amuksu Moszkowicz gi mama Marina na maki sipai lami sing sa sum hairami nupi masa ni si chureni yama thuna phau hairami masina maram obna lami sing asina desi asibudi farami adu butina asti Muhammad sina thoktuna chelagaina tono asig manaka lako matam astadi aladina maki paiba ngam phak asik poraktuna tina makhoi ni Muhammad sing paidme chakhirami amuksu aladina tina asibu Yangal asli leriba yamna malaba ningthau kunung amagi manaka thamlami tinana karigi maham asli leharubuno haribasu ningthau Max ki luhup to jauba higok masugi nungadu lawba lakpoirami asig matunga tinana ningthau kunung asig manung changlami matam masdadi maham asli leriba nungdugi onba miyu amana tinada sumna haraglami nangna maham asli leiba higok masu nungadu lawga haba tarabadi yamna chawrba dragol aduga khutengna batai adubu nangna khutengna bachangge haba tarabadi nangina famda khulai ama darka wai
nang karam khulai puning harami adu tinana musum harami aigi kai khraba smartphone adubu aigi famda thonduna mukta piyu harami asina maram obana hairibu nung asina maham asida smartphone asu thonduna tinada pirami adu tinana nung asibu lawragaina lakama tamastadi hairibu dragol asina tina asibu hatlagaina toroklami adubu tinana di mahaki smartphone asigi manungdagi yamna piklaba dragol macha amabu yamna chawba dragol ase jengalami adudagi tinabu har kaina tawramba yamna chawba dragol asina tinagi phone manung jawrba dragol macha su ubada mahak puning yamna nungsiraduna tinada karima tawramde asig matunga tinana maham asilaramba higok masugi nung asibu logduna dragol asig mathaka tongduna ningthau mekchi kunung tamna paidun laklami makoini sum paidun lakma matam asida ningthau meksna angang onbagi thakpi sing adu tureramda chenu lerami hairibi sing asi dragol asina mayam rungda mayam umsanduna laklami masigi matungda tinamni dragol asina ningthau mekchi maraka yawu matam astedi tinagi marup desi asi jamna fatraba sureramani haiduna halega haina tawrami amusi ningthau meksna mahaki manai sing asita sumna hairami dragol asi hatuna tina asu fazalu hairami adu dragona mahaki mayam rung umdun lakpa angang onba ngambagi sing asibu ningthau amadi ningthau gi manai sing asi loina kamjilami asina maram obuna ningthau gi manai am ningthau asi yamna piklaba angang loina onkhirami asig matunga tinana ningthau meks ki luhub asida mahangna porokpa higok machugi nung asi hapchanduna mahangna ublami masina maram obana ningthau meksna maham ase torma phataba thabak sing asi loina loikhirami madugi sumadakta ningthau meksna phattabani haiba jangal adu lekhiba sakti lerbu nupi ni su maham ase laklami adugi sumadakta ningthau meksna fajan thamlikiba mahaki nupi ase su photo asigi manunga thoraklami masigi matunga tinana mahangna ublelu asibu ningthau meks ki nupi gi mako ase upirami amusu ningthau meks ki nupi asina maham ase lerba myo sing ase sumna hairami ningthau meks ase yamna phattabani mahangna phattaba sakti sina duna aibusu fajankhibani adubu ngasi hariba numit asidagi parja miyam sing asi nakoin tawnu thamuk tawduna yamna nungaina hingdu leyu hairami masina maram obana maham ase lerba myo sing asi loin harawrami masig matungda tina amadi mahakamro desisu makoi mingsen asi mateng sinaduna makoi sangsa sida halaklami matam asida tinana mahangna mamanga thengnarakhiba person hairiba laina leba hom adugi wari sing adubu maham ase lerba angang sing asida loina wari sing adu libirami sinasi ulaga movie sigaro borami mayanu movie sib nungai biroba tarabadi channel na sub sungsho shodna subscribe tawbiramu